HOUJIK-HOUJIK police custody da LEIRIBA Phillip Khaikholal Khongsai amasung Hemkholal matena MOREH Sdpo Anandkumar NONGMEINA KAPTUNA Hatpada Saruk Yakhi HAIBA WAPHAM MAKHOI Mashana PHONGDOKCHARE haina ngarang scroll.in da phongdokhiba Manipur unrest haina mingthonba article amagi matangda Manipur police na ngasi X ta thadorakpa sengdok warol amada WAPHAM ase phongdorakhibani. Manipur police na X ta post taurakpa sengdok warol aduna hai Mamang Chaygi October Tang Kuntra Matoida MOREH Town the Leiba Eastern Science School Ground da Matau Pangtokuna LEIRIBA Sdpo Anandkumar Bukuki Militant Singna NONGMEINA KAPTUNA Hatki Thodok Adugi Makatarakpa Oina Sdpo Anandkumar NONGMEINA KAPTUNA Hatpada Chenaba Miyoi Sing Panaba Security Force Singna MOREH Town amasung Masiga Lonaba Mafam Singda Joint Operation Amachathaki Joint Operation Aduda Haukiba January Tagi Tang Tara Mangada Phillip Khaikholal Khongsai amasung Hemkholal Matebu Sdpo Anandkumar NONGMEINA KAPTUNA Hatpaga Mari Leinana Kutlaiga Konana Pagatpangamke Makoi Ani Mari Leinaba Courta Putoklaba Matung Numit Tara Mangani Police Custody da Remand PK Police Custody da Leiringai Manung Interrogation Chathabada Sdpo Anandkumar NONGMEINA KAPTUNA Hatpagi Thodok Aduda Makoi Animak Saruk Yakhi HAIBA WAPHAM Phillip Khaikholal Khongsai amasung Hemkholal Mate Mashana PHONGDOKCHARE Madugi matung ina case asige investigating officer na Makoi anibu Sdpo Anandkumar Hatpaga Mari Leinana formal arrest tongnaba application ama file tawki WAPHAM adu court na ayaba pibaga loinana Makoi animak formal arrest tawraba matung lakliba tang tara nithoi fawba judicial custody da remand PK Manipur Police ki post aduna makatana hai mamang tha January gi tang tara tareta khulai matik chana paiba kuki militant singna MOREH Town da mathau pangthokliba state force ke mathakta RPG launcher yauna afaba makhal ge khulai sejin aduna akan mamong da attack chatharakhe maduda state force ke personnel ani thawai tha ki bagal loinana personnel tare na asok apan nangkhe maduga iroinana organization kharana MOREH Town dagi state force sing lauthokhinaba akan ba demand su tawrakhe adumaku MOREH Town da law and order mapung fana ngakpa ngamnabagi damak state government na ahenba security force sing thazinke security force na micham miyamgi yumkai mai thadopire haina sirakliba maral asiga mari leinana FIR ama lokatuna thizin bahore HOUJIK fawbagi oinadi thizinba asida security force ke personal singna yummai tharam khe haibagi khudam changdam amata pangmangamtri State Force yauna tongan ba security force singna MOREH Town da law and order ningthina ngaktuna thamnanaba pungkun mari mathau pangthokli hainasu Manipur Police na extra thagalakpa sengdok warol asina makatarakle